welcome to my channel. Mayam Mutran Okcheri. Nasi ko ne chajagadriba si yen makong thongba ok mahi kalejar met pamju yaure. Mayam khoi tamoi bai ni ngasi sabi habita na doini. Kana han ge ji yimner sim yam. Di hongna ba toroge. Ready? 1 2 3. Đấy, sao làm được không? Lên phơi. Không cần được rồi. Anh ngầm rồi.
맞아. Maru 그 스스난 동안 나 달린 건 거야? 저는 너무 집에 돼야 돼. 근데 양이 구상 누가? 자들. 시월 기비들에 그냥 단사야. 딱 사양 없었냐고 이뻐서. 왜네? 인터넷이고. hꯌꯦꯡꯈꯩꯗꯤ ꯆꯥꯕꯗ ꯑꯩ ꯃꯣꯔꯣꯛ ꯍꯥꯟꯅ ꯆꯥꯔꯔꯣꯏ ꯃꯣꯔꯣꯛ ꯈꯨꯁꯥꯔꯤ ꯉꯁꯤꯒꯤ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯀꯩꯝꯇ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯉꯝꯈ꯭ꯔꯦ ꯃꯌꯥꯝ ꯏꯁꯤꯡꯉꯩ ꯂꯦꯝꯃꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯁꯨꯡ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Thanks for watching.